Mayambo ahanba maktada kanglele pung original gi makedagi bisok khairakpamna taram noksari channel asina ngasisu tabada ki tujungba phawraba subscribers nga thabira pawari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomadamna like amadi subscribe share to biram haiduna jari subscribe to matamda bell icon su on to biram mathangi wari thaglapa matamda adomadamgi phone da phangna bagida adu de wari se hongna ba tokjaraki thogdo singa sidagi na matam kharagi mamangda sengba thokiba wari ama khangni matam adu da khoi gi sasi adu ki matik yamna ki khibani ai gaming james kauje ai se pakhang oiringai matamdagi hongna lairak laisu si ayongna su tamhodri iba pabadi dumakai aduna isi maga babaga da gari ama laibiro ai gari rano ne salage hadana babaga imaga na gari music ama laibirami maduda imaga babaga na sumasidi pare lairik su ayaw na tamahudra banina gari ama laibiraga gari ran salhambira si aidana babaga imaga na ibirami asum taudana isi gari do lairi thauba khopa so dumakai rabani hana mamang thakta gi hauna adubu bazar se ma gari asi aisu bazar manung da gari thauba se aisu khara khuloidri haidana laira khulakta aisu gari ase dumak thaurammi sumna bazar manung da gari thauba si su hairakle masigi matung da aisu bazar manung da gari ase thauraga gari gi permission adu tanaraba matung da aisu gari ase ran chelami matam madu da passenger service ki gari ase pakna su tholak triba matam oibaga magic ase khoi gi lamdugi oina ai gi gari adu ga tharaga ai khoi tare khaktani aduna gari asi sunungti khudinge dumak sialabanina paisa se aduki matik yamna talami ai ga khanga jaribu nupi aduga suai si sialasi hairaka ai se dumak sialai ahalaman singa sulu hongkong dong na batawra si adana ahalaman singa walep naraba matungda ai se luhonglai luhong laba matung thama phawga si di ai si gari ranga pakna salamde masigi matung luhong balu silaba matung da si gari ran sataba yaroi aduna paisa khara tanda ba yaro dawri luhong lubagi paisa khara sumi ki sokse lubaga madudai gi nupina paisa bu kya sokselurage lising yang khai muktani da aduna paisa singa si yamna kan honaraga singda badi yaroi dawre phare aisu paisa nungsa singa si singna ba honarage masigi matung da aisu ai gi nupi ga wari watai khara sanaraba matung da ai gi nupina so sum hairaki ado nangna kai keno khara honaringai matamda aisu honaba yaba kai keno khara honadraga di yaroi dawre hai nang honadraga su aina dum honaraga dum yaba sida yare luhongba kuidriba nupi amana thabak chathok khotok patawba se aidi kaya pamde wadu eragana ai satraga sunang adum tawbodo nungaiti haikbagi wanida ado chathok khotok pa kai keno khara tawdraga su yumda laina phi sabana di phaidana adumadi khara khana be ado pharese ai salage asi hairaga si adumak salai numit kharani lairaba matungda nongma numit amani ai sui sase khara lokle hok tawi haidana numitumadi gari asi siendre numidang wairam gi matam maduda isung haktang di mangolda tholaga phambani ai gi nupina so sum hairaki mangolda thoga phami bado nasadu ingdabro imungda sum hipsilaga laibasisu nungaiti haidana ngi haktang thoga phambani da sangaga dabani ngi haktang lairaga sangake o phare se adudi ado chakse khara saba yagadra yengsira ngasidi sida guli su kai keno khara su sase hoi sagadabani ado aidi isasi nungbu nungai treda pakna asukuni sanarak pasi sumaina lok lehok tawraga dukuina nabadi mamang thaki matamda yausi yaukidri isasi on thona suarabani wala osi imungda gyan tana sanglaga wari watai ama sanaraga dum laisi baba gi magana su imungda dum lehori bani sangamo ai laake ai gi nupi kai ga sipla puna sangminarakle imungda phamlaga baba ga imaga wari watai khara sanari ai su paisa se tanda ba yadi haidana wakhalda suduma khallaga leibani iman hairakhi ibunga nangna sum kuina na sasinaraga leirabadi mi gi sendoi hungadoriba paisa mayam singaduna kamain toriba ima aisu khangi isasi phaphaga haiba yada basida gyamenga mata tadre paisa mayam singa do aisu taning libani aina hek satabada paisa se khangdre
lok lehok tawribani haidana sumaina sum tawraga leirabadi sungchaw chawkhatpa ngammaroida hoi phare se nabaduna nazarabasu hayeng kona pharakanda gyan tana salasu yaida asi hainaraga ikhosi adum tumina leirami wari watai kai keno khara sanaraga sagado khara khajik cha thokle aduga tumthana ba haidana isi aigi kaada sangsilakpani numitumadi aigi sase mafam marang khangdana pangkhangda khangi kari maram gi noibasu gyamenga amata tadi imana hai nasadu inghanganu water bag ama omlaga tumgi ga tumodana hoima water bag ama omlaga tumgi natraga di aigi sase khong asisu pakna sagalo haiba yadi haidana aigi nupina water bag ama ising hapsilaga pusilakle ai sumadu omlaga sasing haktang pothabani ai hingda isi mikap thorai mikap thorakpa matam maduda konthong thangba maike somasida kana agumba misi mina thokpagi matawgumna pungjal thila thilaga laika gi mangpham tana lalaga puthok pusin tawraga sakhibagumna isi makhol khara sutarakpani makhol sing adu hek tarakpa matamda ai sui sase gyamenga amata tadri hingi matam masidabu misi mina thokpaga yauraba jala misi mina thoklabadi laika gi pausu soidana sienkanida laika gi pausu sienda aduga misi mina so muk thokpa gi mong mataw ama ahingi matam asida tawribasina karigi jaja nida haidana isi wakhalda su khalli asum nangi haktangi matungda pungjal thila thilaga sakhibado makhola se asum tamduna sakrabani tanjadu dai sui sasi tumtharagi haidana hek tawrakpa matamda laika gi hui mayam sing si suma phamarang khangdana pangkhongda khongba horakle laika gi hui mayam sing asi khongbagi khonjel sing asi taraga gi sasi su pangki de kirakle ahingi matamna goisili mathong maram khangdana pangki de kirakla badu dai suai gi nupi siawdokle aduga gi nupi da sumna suairami tabra ai di sasi amna ki jare ahingi matam ojarabasu isasi tum thawai ba pakna yaraktre nghaktang tum tharurabani mikap se pangthok da tholai se kasu thodokpa wakhalda khalunu se laika gi hui mayam si su yamna khongi madudai gi nupida suna swaiki hui khakta sunati nang siaina tum bhogdok tinge mamangda sigi laika gi mangpham thangba saruga somsida mi asiba pubagumna hingi matam maduda kana laitaba yaurabano khangdi mangpham thangba saruga somsida mi asiba puraga sakhibagumna makhol khara sutaki pungjal thila thilaga ahingi matam asida kana pungjal thilaga satliba sano misi mina thokpaga yauraba sala khangdre pharesi tum thanaba tawrasi isana ga lokle hok tawbagi sasi nungai tabaga wakhala se pangkhanda khanjille haidana isadu maktum thanaba haidana tawrami asumna nonga laklaba matamda ai sungarang thokiba thodok sing tarakhiba mayam sing ado ai gi nupida kana laika gi misi mina thokpa yawbagi haidana hangi madudai gi nupina so sumnai rakhi laika gi misi mina thokpa mata leiteda baba da so hanglabani baba na so kana gumba mata sidi haidana hairakida adudi ngarang aina tarakhiba mayam sing aduna kari isasi singnaba amadi adumak leida haidana isi leijingai matamda imado lakle maduda imada isu ngarang thokiba thodok sing ado loina tamle maduda imana sumna swairaki ngarang ne nandomja swahingi matamdo tumthabaga mata yadaba male nangna taribado maduga sabek manana makhol kai keno khara sutai hai ima laika si misi mina thoamdai gi matamla as gyamenga amata tadi ngarang gi numitumadi ahingi matamdo aisi khantaruba matamde sase pangki da kirabani haujiwai da buyamna kirakle hera isa sidi kanana kaidaugadoribano yarise nangina sado phanabado hono haidana isi maga wari watai khara sanare asumna namit ni humni suraba matam maduda isi sase naba pharakle naba khara khajik e pharakpa matam maduda isi gari rana muksatle nong numit amani nong asi so khara khara sui asi gari ran saluraga halakpani atheng batai haidana isi unja sing khara thindok thinjin taruraba matungda isi yum dhalakpani yum dhalakpagi lambi asida kana gumba misagama gari ase khamlakpani laika yoramdai gi mata maduda misaga du sukana anu haiba amata khangdi ai sukada yokada bano haidan hanglami maduda mahak sukai gumba mata khumlakti khara dum thau
ꯑꯗꯨꯒ ꯃꯐꯝ ꯖꯒꯥꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯅ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯣꯡꯉꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯇꯦꯞ ꯑꯗꯨ ꯊꯥꯒꯠꯂꯒ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯁꯨꯡꯌꯧ ꯌꯧꯔꯛꯇ꯭ꯔꯤ, ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨꯅ ꯑꯩ ꯁꯤ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯗꯥꯏ ꯇꯥꯅ ꯌꯧꯒꯗꯕꯅꯣ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯡꯂꯛꯇ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯋꯥꯏ ꯁꯝ ꯑꯁꯤ ꯆꯞ ꯆꯞ ꯍꯦꯛꯇ ꯌꯨꯡꯉꯤ꯫ ꯅꯨꯄꯥꯗꯨ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯍꯧꯗꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯒꯥꯔꯤ ꯑꯁꯤꯗꯃꯛ ꯈꯔ ꯊꯨꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗꯅꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯈꯔ ꯊꯨꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯁꯤ ꯈꯪꯐꯥ ꯐꯥꯏ꯫ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯍꯥꯏꯐꯦꯠꯁꯨ ꯏꯁꯥꯁꯦ ꯈꯔ ꯉꯛ ꯆꯦꯞꯊꯔꯒ ꯅꯨꯄꯥꯗꯨꯗ ꯁꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫ ꯀꯔꯤ ꯃꯇꯥ ꯂꯥꯡꯉꯣꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯁꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ꯫ ꯀꯩꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ? ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯒꯗꯕ꯭ꯔꯥ? ꯑꯁ, ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯥ ꯁꯥꯈ꯭ꯔꯦꯗ꯫ ꯂꯣꯛ ꯂꯩꯍꯧ ꯐꯔꯛꯄꯗꯁꯨ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯁꯨ ꯈꯔ ꯊꯨꯅ ꯆꯪꯂꯒꯦ꯫ ꯅꯠꯇ꯭ꯔꯒꯗꯤ ꯀꯨꯏꯅ ꯄꯟꯊꯔꯛꯂꯒ ꯑꯩꯁꯤ ꯂꯩꯔꯛꯂꯕꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯔꯛꯄꯁꯨ ꯌꯥꯝꯅ ꯂꯩ꯫ ꯐꯔꯦ, ꯈꯔ ꯊꯨꯅ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯒꯥꯔꯤ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝꯅ ꯎꯔꯕ꯭ꯔꯣ? ꯅꯁꯥꯗꯣ ꯅꯥꯕ ꯐꯔꯛꯄꯗꯁꯨ ꯉꯥꯏꯔꯤ꯫ ꯅꯥꯕ ꯐꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯅꯁꯥꯗ ꯀꯩꯅꯣ ꯈꯔ ꯖꯥꯠ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯈꯪꯗꯦ, ꯇꯁꯦꯡꯅ ꯉꯁꯥꯏꯒꯤꯗꯣ ꯖꯥꯠ ꯎꯔꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯦ꯫ ꯍꯣꯏ, ꯌꯥꯔꯦ ꯁꯤ ꯉꯟꯅ ꯍꯜꯂꯛꯑꯕꯅꯤꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯀꯗꯥꯏꯗꯒꯤ ꯉꯟꯅ ꯍꯜꯂꯛꯄꯅꯣ? ꯊꯦꯡꯂꯤꯕꯅꯤ꯫ ꯉꯁꯥꯏꯒꯤ ꯃꯤꯁꯛ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯏꯃꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯉꯁꯥꯏ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯏꯃꯥꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯍꯜꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯇꯥꯍꯩꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯤꯕꯁꯤ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯌꯥꯔꯦ ꯁꯤ, ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯈꯔ ꯊꯦꯝꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯄꯣꯊꯥꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯒꯥꯔꯤ ꯐꯥꯔꯁ ꯇꯥꯏ ꯍꯥꯏꯗꯅ ꯒꯥꯔꯤꯁꯦ ꯈꯔ ꯉꯟꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯪ ꯑꯁꯤ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯂꯩꯕꯒꯨꯝꯅ ꯃꯤꯠꯇꯁꯨ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯄꯅꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯁꯤ ꯃꯪꯂꯥꯛꯅꯗꯨꯅ ꯑꯩꯁꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯏꯀꯥꯡ ꯀꯥꯡꯕ ꯃꯈꯩ ꯑꯩꯁꯤ ꯏꯁꯥꯁꯤ ꯏꯌꯥ ꯏꯌꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯇꯨꯝꯈꯤꯕꯗꯨꯅꯔ? ꯌꯥꯔꯦꯁꯤ, ꯋꯥꯈꯜꯗꯁꯨ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯔꯦ꯫ ꯇꯨꯝꯊꯅꯕ ꯇꯧꯔꯣ꯫ ꯑꯩ ꯇꯨꯝꯊꯕ ꯌꯥꯔꯣꯏ꯫ ꯑꯩ ꯉꯁꯤꯁꯦ ꯒꯥꯔꯤ ꯑꯍꯥꯟꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯆꯠꯀꯦꯒ ꯆꯠꯂꯣꯗꯅ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯒꯥꯔꯤ ꯔꯟ ꯑꯁꯤ ꯐꯥꯔꯁ ꯇꯥꯕꯅꯤꯅ ꯑꯩꯁꯨ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯏꯁꯥ ꯏꯔꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯣꯟꯊꯣꯡ ꯌꯧꯕ ꯐꯥꯎꯕꯗ ꯂꯦꯞꯀꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯔꯅꯤ, ꯅꯪ ꯑꯗꯨꯝ ꯆꯪꯉꯣꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯆꯦꯞ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯁꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯏꯉꯛꯉꯛꯂꯦ꯫ ꯀꯔꯤ ꯃꯇꯧꯅꯣꯗ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯂꯒ ꯂꯩꯍꯧꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ꯫
haidana isi adum tumina laiduna isi ngaihaktangdi khanjanaraba matungda isi adum tumina laiduna aisi wakhalda munna khali handa maragasi ta haidraba thoidraba thodong mayam ama tholakadoribra mamang thaki matamda sigumba siamu phak tawruktribani adubu ngasigi thodo simadi nahandagi agi sanaringai matamda giauna dum nakong asida siranaba khonjel kaya maro mama uhaidraba kaya maro mama uduna lakli asun thokpanida phare aishu khara thuna salage haidana aisi gari ado prap prap thodok tuna sali numitumadi aisi gari anganba tabani na khara ngana so halakpani yumda halakpa matamda aishu isa se khara ware haidana pothaduna lei numidang wairamgi matam maduda aisi isa se ngaktang potharuraga tumtharurabani aigi nupini ba pakhana yamna kana sensilakpani madugi matam maduda aisi kaidoragi haidana hangri mikap torak patanjana goibaga maduda aigi nupina so awang lekagi boyaido aikoigi konthong mapada thang thilaga thanam le haidana aingonda hairaki maduda isu ipa pakhana mangoi hawai karino haidana prap prap thoktuna yengloi adubu boyai sidi mahaki masase gyamenga mata tadraba jani aigi gari asida hospital yaunaba mutang pukhalu si haidana hairaki maduda isu hoi haidana gari do thokdorakle aduga boyai gi haksang adu pukhatuna hospital tamna salami asumna hospital da hek yoba matamda boyai gi masado sire haidana du makhairaki aikusu isasi ipa pakhali hospital da sire hairapa matam maduda aigi gari asida mahaki asiba haksang tagi tarakpa i khara sutairibani maduda aikusi kumla si haidana asiba haksang adu puthorakle kanana kari maram gidamakta thang thilamlibano haibadi aisu gyamenga amata tadi boyai gi mayum gi myo singa du sokapa lawba hungnarakle aisu kaya nungai boidi boyai hari banga ngasi thabai khang tawba matamda laikai gi halaman singna suma se dum chenabani thabak tawbada masana li haidana mahak suma manaba singa ningai sangdan narpa matamda thang asi thilamba jani boyai buthang thilamba mamanaba singa dusu police station da dumak sangkrabani asum tawdana boyai gi asi baksang asi putharaklaba matamda khullaika gi myo sing khara tawraga mamanaba thang thilamliba myo sing adugi imungda sangsilaga makhoi sing asi su khara di mop thoki asum tawdana numidangi matam maduda mop thokpa matam maduda laika gi myo sing asi su khara makhadi thukai be yang khaiba tawrabanina nongalaba matungda phajana mahaki asi baksang asi poloi rasiadana maya masisu khara makhadi khamjana baya khara makhaya kai toi thon baya asum tawdana nongan ba ngairami aisu isa simboya gi asi baksang asi pukhaluba gari orubaga aisi nongalaga gari amu ran tawgadabani khalli adubu aigi nupina hayingdi gyan tana potharo aduga mathangi numitagi oina gyan tana salo haidana gi nupina soirakhi ahingi matamado pothana rasiadana khoisi pothanare aina aigi nupida sumna soirami ngarang na handagi hauna thongal thamba maike somasida yengbada yamna hainadaba kaikeno khras uina haribadudi makhol kaikeno khras utayana haribadudi boyasi asi gumba thodosi thokadaba noiba janindana as aidi sasi amna butan butalabani aigi gari dana ka pukhaluba go siledo pukhalaba su mahaki haksang ado ka suthu dokpa tawdraga di phaba sibana aba thoksalabani na isu isasi hainade o pharesi hayeng gyan tana gari do samthokpra singdokpra ama tawro natragadi nangi gari do dum bera kaduna laibasu yai pharesi tumdhana batawrasi haidana aikoisi tumdhana batawrakle tawbadabu ahingi numitumadi aigi sasi numito kawngamdabang numit ama wehoribani ngasi maksu numito ai kawbusu ngamdri aisi tumdhaba kaba uiraklaba matamda aigi gari gi manung asida kanagumba miyoi ama chen chongduna sanabagumna makhol khara sutarakpani makhol singado taraklaba matam aduda aisi karino haidana mikap thoraklei gari manung asida chen chongduna sanariba misakado aisi thongnaw ase haifet hangdolaga yenge khallaga thongnaw adu manak tamna aisi changlami thongnaw adu haidoktuna yegluba matamda kanagumba amata sulairamde aisu isasi ingangai kainoda hoksing yaktangda thongnaw ase haidoktrngi mamangda langba khotpagi makhol yamna takhibadaine aduga thongnaw ase haidoktuna yengba matamdana kana somata leiramde kamaina tawribasina haidana wakhalda su khali thongnaw ase thingjilaga isi tumtharage haidana hek tawruba matamda thongnaw lairiba maike somda muksu kanagumba misak amana thongnaw ase dog launa thilaki madudagi sase khampre khangi karino haidana wakhalda su khali kainoda
thongnaw asik dok dok launa thilaiba sibu karino thongnaw ado haidoktu yengloi adubu aigi gari gi manung thangba saruga somsida kanagumba ama laibagum naigi sada urakpani musin muna hekta phamlaga laibagum aisi urakpani madugi mataudu daigi sase khamprek khangle tebal laiji pamake somdai se prap sangsile aduga tebal dagi torsa do lauraba matamda ise mai kaptuna yengloi adubu kanagumba mata gari manung da lairamde kainoda gari manung asida kanagumba mata hek lairamde aduga hujik ni haktangi mamang da urakliba kari as honthokpanida haidana wakhalda su khali thongna wasi thingzilagi haidana wakhalda khalaklaba matamda gari ase kanagumba misak amana nombagumna makhol khara su taraklami maduda ise karino haidana haipet munna yengsiluba matamda aigi gari sima sa mathanda nombagumna tawrakpani madugi matawduda aigi sasi punga ngakle maduda aigi nupida hogdokle aigi nupi siawdolaba matamda masu yenghale adubu mana hek yenglapa matamda kasu thudokpa matasu tawraktre aisu isa singakle hojuwaida gari sima sa mathanda hekta nomlakpanida aduga kasu thudokpa mata tawramdrisina karigi aigi nupina sosum nairakhi hera wakhalda jaja khanjilaga uboirambasu yaida kasu thuina khaluranu yare tumthanaba tawrasila haidana ise thongnawdu lonsile tumthare nongalakpa matamda isu gari ase ran chatnaba haidana gari ase phajana samthokle maduda aigi nupina hairakhi ngasidi randu chakhranuba gari do phajana samthoklaga leige lairoda aibu gari ase hoi samthobana di phabani ngarang kai keno khara aidi ngasai makhai ubude gari gi manung thangba saruka somsida inai mayam ama tairaga lairibasidi ohoi pharese ai ngasi gari ran chalaro gari ase oina phajana siangna samthoage asi haidana boyai gi mathomangam du phawbada isi yaudre asuna nomu numit amani aise gari ran chaluraga halakpa matamda aikhoi gi thongal thangba maike somasida kanagumba misakama phallaun hekta chungsilapani maduda ise karino haidana wakhala se khalaga haipet mai lai tholaga yengluba matamda kanagumba amata sulairamde aigi sasi ingangakle maduda isu gari ase prap thokjilakle sumangda hek khamluba matamda aigi minga se kanagumba misaka mana kaurakpani tung oirapna kanagumba mana James haidana kaurakpani matau singa duda isu isa se khamprek khangle tung lai thoktuna haipe yengluba matamda aigi gari gi manung thangba saruga somsida kanagumba misaka ma somdring chumna phamduna laibado madu urapa matamda aigi sasi khamprek khangle prap sangsilaga yenglubani adubu kanagumba mata lairamde sidi mata amanina tawraiba thodok pumnamak singa sidi karino aigi gari asi duk tharaga thanamge haidana isi duk thadoktuna thanamle asum tawdana boyagi hayang sorani haibagi numit adune asi gari reserve ama saluraba matungda yumda halakpani lamadu su khara lapi reserve saluraga halakpa matamda laikagi mangpham yaukadaba khara khajik waligai matamda nupa amana khamlakpani mamang thaki matamda nupa amana khamlakpada soigi sasi khara khajikti ki khrabani adubu numitumadi ai sui sasi kari hagadabano khangdre ai su thonga do haidolaga khara thuna sanglo haidana ai se koksilami asumna thonga do haidoktuna mahaksu sanglai wadi amata nganglakte asumna ise gari do dum thauduna la aba matamda nupa do suwa amata nganglakte gari gi mingsela du dai si yengluba matamda nupa du sunon thaduna dumak tumina laibani aina kadai waida yokadabano haidana hangluba matamda mahak suwa amata nganglakte asum tawdana khoi gi konthong ase hendoraklabani nupa du soina kadai tana yokadabano haiduna hanglubada nupa duna boya hoi gi thongal de yogani haidana mahana hirakhi aisu boya gi thongal tana thawri aduga thongal adu de hek khamluba matamda nupa du da yengluba matamda isi nupa do kanagumba mata sugari manung asida tonglamde tawri bamo motau singa sidai gi sasi pa khale hausi waida tong hobadaine aduga gari manung asida kanagumba mata tonglamdri basina karigi haidana gari do isu ipa pa khapa makai mamai lai thoktuna ise prap laklei asumne hek lakpa matamda khoi gi thongal mapa se hek yorakpada boyai gi sawang sada samana ba misaka ma musin muna warak lomda masasi laisinduna lairame madugi matam maduda isu sasi khamprek khanglaga konthong tamna gari se prap thokjelakpani aduga sai glass ta yengluba matamda kanagumba mata sulairamde aisu sasi ngangakle gari se prap thokjelaba matamda isi konthong tamna isi gari dagi kumtharaklaba matamda yengi
Maduda konthong asida kanagumba misak ama leplaga lairami. Isasi ipa pakhale. Yung manungda prap-prap sangsilai. Aduga aigi nupida mapalda mutang thokminaraga yengsi haidana aisi kauthoklay. Asumna yengminaba matamda kanagumba matasu lairamdre. Isasi ipa pakhale. Maduda aigi nupina asumna hairakhi. Nasada kasu thudokpa matasu khanjiluranu yarisi. Asiba haksang pukhaluba aduga thongal asida kaikano khara ubaduda oirambasu yai. Thongal asidana ga hek sijiledo. Handa marak asi kaikano khara sui haidana laikagi miyosingna swainaribani. Konthong mapa thangba saruka somsi. Laikagi miyosingna boyai thenai haidana adum hainaribani. Baba sunga sanongalamdagi matamda waking jakani haidana thokpadasu boyagi sawang sadam anaba nupa ama warak lomda sangki haidana tawi. Haidana aigi nupi gai gase prap-prap sanglai. Numit adudagi hauraga isu isasi gari asi thengna sakidre. Aduga gari asi thengna su yumda hanjilakpadi tawkidre. Sarada karama se phajana loisingkhraba matungda laigi tingi akhoi gi thonggal asida dum tawi. Haibadi khoramba khoppa se dum tawi. Lai hanjin khoramlaba su phaba kawbalati. Adubu ahing khudingi wapal thangba maike somda nupa amana dum kappagi khonjel asi lepa laitana tarakpani. Nong manumit amasu wapal thangba maike soma sida yamna kana lauraktuna sabdra tawbagumna makhol khara su tarakpani. Aduga mi asiba puthopagi pungjal thinbagi makhol asisu lepa laitana matam kharadi taraklami. Masigi matungda dum phakirami. Laigi tingi yamna kana khuram thoklaba matungda. Masigi matungdagi di asu garira na sedumak chatli. Boyagi mathomangam sorat phiroi kekra loina loikraba matungda hausikti akhoi konthong asisu kaisu thudokpa mata tawda nungaina dumak laire. Wari ase matang asida losinjare. Wari ase nungai birabadi like amadi subscribe share tobiramu haiduna jari. Phare mayam adudi ngasigi di matang asida wari ase losinjarabanina mathangi wari da mohna thengnarasi. Ima laibak na yai phare.